ꯆꯥꯗ ꯀꯨꯏꯔꯦ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯇ ꯎꯇꯤꯁꯤ ꯑꯗꯨꯝ ꯄꯤꯖꯔꯝꯒꯦ ꯃꯣꯏꯁꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯍꯥꯏꯅ ꯃꯉꯥꯏꯅ ꯁꯪ ꯎꯇꯤ ꯇꯧꯕꯤ ꯆꯦꯡ ꯌꯥꯝꯗꯕ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯄꯤꯁ ꯃꯣꯔꯣꯛꯁꯦ ꯑꯁꯥꯕ ꯃꯣꯔꯣꯛꯁꯦ ꯅꯣꯏ ꯆꯥꯕ꯭ꯔꯣ ꯍꯥꯟꯅ ꯆꯥꯕ꯭ꯔꯣ ꯁꯤꯅ ꯍꯥꯟꯅ 세 넣으세요. Kita talahin. ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯎꯇꯤ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯒꯤ ꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕ ꯑꯃꯅꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗ ꯑꯩꯅ ꯑꯗꯨꯝ ꯃꯊꯪꯒꯤ ꯍꯤꯟꯖꯥꯡꯗ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯑꯣꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯎꯇꯤ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯑꯗꯩ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯅꯤ ꯈꯟꯒꯠꯂꯒ ꯆꯥꯔꯛꯄꯅꯤ ꯁꯣꯏꯕꯨꯝꯒꯨꯝꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯝ ꯆꯥꯔꯛꯀꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯑꯩꯅ ꯈꯟꯒꯠꯂꯤꯕ ꯀꯃꯦꯟꯁꯦ ML Pro ꯍꯥꯏ ꯃꯥꯏ ꯃꯤꯡꯁꯦ 우티 ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯃꯊꯪꯗꯤꯅ ꯍꯥꯏꯕꯤꯔꯛꯄ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯅꯦꯕ ꯑꯩ ꯉꯁꯤ ꯊꯣꯡꯉꯤꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯇꯟꯚꯤ ꯑꯍꯃꯦꯗ ꯃꯥꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩ ꯃꯃꯥꯡꯒꯤ ꯑꯩꯅ ꯆꯤꯀꯟ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯣ ꯃꯣꯏꯕꯥꯅꯤꯒꯤ ꯑꯣꯏꯅ ꯉꯁꯤꯁꯦ ꯆꯥꯒꯦꯅ ꯇꯧꯔꯛꯄꯅꯦ ꯑꯗꯣ 우티 ꯊꯣꯡꯕꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯏ ꯃꯥꯟꯕ ꯑꯃ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯏꯁꯩꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯥꯁꯦ 우티 ꯊꯣꯡꯕ ꯑꯗꯩ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯩꯌꯦ ꯑꯗꯣ ꯉꯔꯥꯡ ꯃꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯥꯗꯣ ꯃꯥꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯌꯥꯝ ꯊꯣꯡꯕ ꯍꯩꯕꯗꯣ ꯃꯥ 우티 ꯊꯣꯡꯕꯤꯔꯝꯒꯦꯅ ꯍꯥꯏꯕ ꯑꯩꯗ ꯑꯗꯨꯗꯤ ꯕ꯭ꯂꯣꯛꯁꯨ ꯃꯇꯦꯛ ꯑꯃ ꯅꯝꯊꯣꯛꯑꯒꯦ ꯅꯝꯃꯛꯄꯅꯦ ꯑꯗꯣ ꯁꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤꯅ ꯑꯩꯈꯣꯏ ꯗꯥꯅ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯊꯣꯡꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯍꯥꯎꯗꯧꯗꯤ ꯌꯥꯝ ꯃꯥꯜꯂꯦ 우티ꯁꯦ ꯌꯥꯝ ꯂꯧꯈꯠꯂꯒꯦ ꯑꯩꯅ ꯊꯣꯡꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯀꯥꯎꯋꯦ ꯍꯥꯏꯗꯧꯕ ꯀꯥꯡꯃꯦꯠꯁꯤꯅ ꯑꯩꯅ ꯇꯧꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯇꯦꯁ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯣꯡꯕꯅꯦꯕꯀꯣ hào ấy, xin số hào ấy. ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅꯀꯣ ꯑꯗꯨꯝ ꯆꯤꯆꯦꯁꯦ ꯃꯩꯇꯩ ꯐꯤ ꯏꯟꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯩꯇꯩꯒꯤ ꯐꯤꯁꯦ ꯏꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯗꯣꯏꯅꯤꯅ ꯑꯩꯅ ꯏꯜꯂꯒ ꯑꯗꯨꯝ ꯅꯝꯃꯛꯑꯕꯅꯤ ꯉꯁꯤꯗꯤ
ꯑꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦ, ꯌꯥꯝ ꯐꯖꯩꯌꯦꯕ. ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯗꯅꯀꯣ, ꯃꯤꯅꯁꯨ ꯎꯕꯗ ꯐꯖꯩꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯄꯥꯜꯂꯝꯃꯤ ꯃꯤꯁꯤꯡꯅꯁꯨ. ꯀꯥꯡꯃꯦꯠꯁꯦ ꯑꯃꯨꯛ ꯀꯣꯠꯂ ꯌꯦꯡꯉꯁꯦ. ꯃꯣꯔꯣꯛꯇꯤ ꯁꯥꯗꯧ ꯃꯥꯜꯂꯦ, ꯑꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯈꯔ ꯌꯥꯝꯅ ꯀꯣꯠꯁꯜꯂꯒꯦ. ꯍꯣꯏ. ꯑꯗꯣ ꯎꯇꯤ ꯊꯣꯡꯕꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯕꯥꯃꯣꯟꯅ ꯊꯣꯡꯕꯗꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯃꯥꯜꯂꯦ ꯍꯥꯏꯕ, ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯣ ꯑꯩ ꯉꯁꯤ ꯎꯇꯤ ꯊꯣꯡꯕ ꯀꯩꯀꯩ ꯃꯌꯥꯝ ꯇꯧꯔ ꯁꯨꯃꯥꯏꯅ ꯆꯥꯔꯛꯏꯁꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯩꯅꯦꯕꯀꯣ. ꯑꯗꯣ ꯑꯩ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ. ꯆꯥꯍꯟꯅꯤꯡꯕ ꯏꯟꯖꯥꯡ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯇꯞ ꯇꯞꯅ. ꯂꯣꯏꯅꯃꯛ ꯆꯥꯕꯗꯤ ꯉꯝꯃꯣꯏꯕ ꯋꯥꯟ ꯇꯥꯏꯝꯗ, ꯑꯗꯣ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯆꯥꯔꯛꯀꯦ. ꯄꯤꯁꯁꯤꯗꯤ ꯐꯖꯔꯦ, ꯆꯥꯎꯔꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯣ, ꯃꯥꯁꯦ 3 daysꯃꯨꯛ ꯁꯨꯔꯦꯕ ꯂꯥꯛꯏꯁꯦ. ꯑꯗꯣ ꯃꯥꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯩꯌꯦꯕꯀꯣ. ꯑꯩ 3 days ꯄꯨꯔꯥ ꯑꯁꯣꯏ ꯆꯥꯛꯈꯨꯝꯁꯦ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯦꯕ. ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯩꯕ. ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕꯁꯦ ꯌꯥꯝ ꯆꯥꯈꯠꯂꯛꯑꯦꯕ. ꯑꯩꯅ ꯎꯇꯤ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯒꯤ ꯊꯣꯡꯉꯤꯅꯦꯕ. ꯑꯩꯈꯣꯏ ꯗꯥꯁꯨ ꯃꯥꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯩꯌꯦꯕ. ꯑꯗꯨꯝ ꯑꯩꯅꯒ ꯊꯣꯡꯗ꯭ꯔꯀꯥꯟꯗꯒ ꯑꯩꯈꯣꯏ ꯗꯥꯅꯒ ꯁꯨꯝ ꯍꯥꯎꯅꯒ ꯄꯨꯊꯣꯔꯛꯄꯗꯣ, ꯑꯗꯣ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ. ꯑꯗꯣ ꯅꯣꯏꯁꯨ ꯄꯥꯝꯗ꯭ꯔꯅꯦ? ꯅꯨꯄꯥ, ꯌꯨꯝꯒꯤ ꯅꯨꯄꯥꯅꯒ ꯁꯨꯝ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒ ꯑꯅꯤꯃꯛ ꯍꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ. ꯑꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ. ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯃꯆꯨ ꯇꯥꯅ ꯊꯣꯡꯕꯁꯦ ꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯥ? ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯉꯝꯗꯕ ꯑꯗꯨ ꯑꯗꯥ ꯌꯥꯎꯔꯀꯥꯟꯗꯒ ꯀꯩꯝꯇꯒ ꯆꯥꯗꯕ ꯁꯔꯨꯛꯄꯨꯗꯤ ꯍꯥꯎꯅ ꯄꯤꯖ ꯇꯥꯔꯒꯗꯤ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯦ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯩꯍꯟꯅꯤꯡꯉꯦ ꯑꯩ ꯋꯥꯈꯜꯗꯗꯤ. ꯈꯨꯍꯥꯎ. ꯃꯌꯥꯝ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯩꯊꯔꯒ ꯃꯍꯤꯁꯦ ꯑꯃꯨꯛ ꯇꯣꯠꯂꯁꯦ. ꯍꯥꯎꯋꯦ ꯉꯥꯅꯨꯁꯤ도. ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡꯁꯦ, ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯀꯔꯝꯕ ꯑꯣꯏꯒꯦ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯥꯅꯨ ꯊꯣꯡꯉꯗꯤ ꯆꯥꯛꯁꯦ ꯍꯦꯟꯅ ꯀꯥꯝꯕꯤꯗꯣ, ꯌꯥꯝ ꯆꯥꯕꯤ ꯇꯧꯋꯦꯕ. ꯉꯥꯅꯨ ꯊꯣꯡꯕꯩ ꯃꯍꯤꯁꯤꯗꯤ ꯋꯥ.
ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯇꯣꯠꯁꯜꯂꯒꯦ. ꯃꯣꯔꯣꯛꯁꯨ ꯁꯥꯏ. 우티 ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯗꯣ ꯈꯔ ꯅꯝꯍꯧꯅꯕꯅ ꯈꯔ ꯅꯝꯃꯛꯄꯅꯦ. ꯑꯗꯨꯁꯨ ꯎꯔꯝꯕꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ. ꯗꯥ ꯀꯦꯕꯤꯟꯅ ꯐꯖꯅ ꯊꯣꯡꯊꯈ꯭ꯔꯦ ꯉꯁꯤꯁꯦ. 하울 좀 ꯇꯣꯠꯂꯒ ꯃꯍꯥꯎꯁꯦ ꯑꯅꯤꯃꯛ ꯆꯥꯅꯤꯡꯕꯗꯣ ꯈꯪꯕ꯭ꯔꯥ? ꯉꯥꯅꯨꯁꯤꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯑꯗꯒꯤ ꯎꯇꯤ ꯊꯣꯡꯕꯁꯤꯁꯨ ꯄꯥꯡ ꯇꯣꯏꯅ ꯊꯣꯡꯗꯦꯕ ꯑꯩꯈꯣꯏꯗꯗꯤ. ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯥꯗꯣ ꯃꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯟꯅꯕ ꯆꯠꯄꯅꯤꯅ ꯆꯥꯛꯁꯦ ꯑꯅꯝꯕꯅ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯅ ꯏꯊꯟꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯁꯜꯂꯒ ꯑꯗꯨꯝ ꯑꯂꯩ ꯂꯩꯕ ꯊꯣꯡꯖꯟꯕꯗꯣ ꯏꯊꯟꯗ ꯑꯣꯏꯕꯅꯤꯅ ꯕꯤꯠ ꯂꯩꯇꯦꯕ. ꯎꯇꯤꯒꯨꯝꯕ ꯊꯣꯡꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯊꯣꯡꯀꯥꯟꯗ ꯍꯥꯎꯇ꯭ꯔꯅꯦꯀꯣ. ꯑꯩ ꯆꯥꯛꯁꯦ ꯐꯅꯌꯥꯝꯗꯤ ꯊꯤꯔꯛꯄꯅꯦ. ꯀꯔꯝ ꯀꯥꯟꯗ ꯆꯥꯁꯟꯈꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ. ꯎꯇꯤ ꯃꯍꯤ ꯆꯥꯊꯣꯛꯑꯒꯦ. ꯁ꯭ꯋꯥꯏ ꯊꯝꯃꯒꯦ. ꯃꯌꯥꯝ ꯉꯥꯅꯨ ꯊꯣꯡꯕꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ. ꯑꯗꯣ ꯎꯇꯤꯁꯤꯗꯤ ꯈꯤꯇꯪ ꯂꯦꯝꯃꯦ. ꯑꯗꯣ ꯑꯩ ꯂꯣꯏ ꯆꯥꯁꯟꯕ ꯉꯝꯗ꯭ꯔꯦ. ꯐꯖꯅꯁꯨ ꯆꯥꯁꯟꯈ꯭ꯔꯦ. ꯄꯨꯛꯁꯦ ꯄꯨꯔꯥ ꯄꯣꯛꯈꯥꯏꯗꯧꯔꯦ. ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.